ꯃꯌꯥꯝꯕꯨ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯖꯔꯛꯂꯤ꯫ ꯋꯥꯔꯤ ꯑꯁꯤ ꯍꯥꯟꯅꯗꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯍꯥꯎ ꯑꯃ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯟꯖꯩ꯫ ꯃꯦꯗꯤꯀꯦꯜ ꯁ꯭ꯇꯣꯔꯤ ꯑꯣꯏꯕ ꯋꯥꯔꯤ ꯑꯁꯤ ꯀꯔꯅꯖꯤꯠ ꯂꯥꯏꯇꯣꯟꯖꯝꯅ ꯈꯨꯠ ꯊꯥꯕꯤꯔꯛꯄꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯨꯕꯤ ꯂꯥꯏꯔꯦꯟ꯫ ꯍꯧꯖꯤꯛ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯍꯧꯖꯔꯛꯂꯒꯦ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯏꯆꯤꯛ ꯈꯨꯟꯕ ꯑꯍꯤꯡꯅꯤ꯫ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯏꯕꯪꯄꯥꯟ ꯄꯨꯝꯅꯃꯛꯄꯨ ꯃꯊꯥꯗ ꯁꯨꯝꯗꯨꯅ ꯇꯨꯝꯍꯜꯂꯤ꯫ ꯀꯧꯖꯤꯡ ꯍꯥꯔꯧꯒꯤ ꯃꯈꯣꯜꯅ ꯅꯥꯎꯁꯨꯝ ꯏꯁꯩ ꯁꯛꯂꯤ꯫ ꯊꯥꯁꯤꯔꯛꯄ ꯑꯍꯤꯡꯒꯤ ꯑꯃꯝꯕ ꯃꯔꯛꯇ ꯊꯋꯥꯟꯃꯤꯆꯥꯛꯁꯤꯡꯅ ꯃꯅꯤꯡ ꯃꯈꯥ ꯇꯝꯂꯤ꯫ ꯇꯒꯨꯞ ꯇꯒꯨꯞ ꯉꯥꯟꯗꯨꯅ ꯂꯩ꯫ ꯃꯈꯥꯔꯣꯝ ꯊꯪꯕ ꯑꯇꯤꯌꯥꯗꯅ ꯅꯤꯡꯊꯧ ꯇꯨꯔꯦꯜꯅ ꯃꯥꯒꯤ ꯃꯇꯝ ꯑꯣꯏꯔꯗꯨꯅ ꯊꯣꯛꯂꯔꯤ꯫ ꯑꯆꯤꯛꯄ ꯑꯃꯗꯤ ꯑꯃꯝꯕ ꯑꯅꯤꯅ ꯑꯃꯠꯇ ꯑꯣꯏꯔꯤꯉꯩ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯁꯤꯡꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤꯉꯩ ꯃꯇꯝ ꯑꯁꯨꯡꯉꯩꯒꯤ ꯀꯥꯟꯁꯤꯗ ꯊꯝꯕꯥꯜꯗꯤ ꯏꯒꯤ ꯂꯥꯏꯔ ꯈꯥꯡꯄꯣꯛꯁꯪꯗꯨꯗ ꯄꯂꯦꯝ ꯃꯃꯥ ꯂꯨꯈ꯭ꯔꯥꯕꯤꯗꯨꯒ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯜꯂꯤ꯫ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯉꯩ ꯊꯝꯕꯥꯜ ꯃꯪ ꯑꯃ ꯃꯪꯂꯤ꯫ ꯈꯣꯝꯂꯦꯟ ꯃꯪꯂꯥꯟꯗꯨꯗ ꯋꯥꯏꯊꯧ ꯄꯥꯠꯀꯤ ꯄꯥꯆꯤꯟꯗ ꯃꯗꯣꯝ ꯈꯨꯠꯇ ꯂꯣꯡ ꯑꯃ ꯄꯥꯏꯔꯒ ꯂꯣꯡ ꯈꯣꯜꯂꯝꯂꯤ꯫ ꯄꯌꯥꯆꯦꯞ ꯁꯤꯂꯣꯡ, ꯁꯉꯥꯏ ꯌꯥꯏꯅꯞ ꯂꯣꯡ, ꯂꯣꯡꯂꯦꯟ ꯈꯨꯠꯇ ꯄꯥꯏꯗꯨꯅ ꯃꯥꯏꯊꯣꯡꯗ ꯍꯔꯥꯎ ꯃꯃꯣꯟ ꯃꯤꯅꯣꯛꯇꯝ ꯂꯣꯡ ꯈꯣꯜꯂꯤ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯗꯨꯗ ꯋꯥꯏꯊꯧ ꯄꯥꯠꯀꯤ ꯏꯁꯤꯡ ꯏꯄꯥꯛꯇꯨꯗ ꯈ꯭ꯋꯥꯡꯗꯅ ꯇꯨꯡꯒꯣꯟ ꯌꯥꯟ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯗꯤ ꯌꯦꯡꯕꯒꯤ ꯄꯦꯟꯕ ꯅꯥꯏꯔꯝꯗ꯭ꯔꯦꯗꯨ ꯊꯝꯕꯥꯜ꯫ ꯑꯁꯨꯝꯅ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯑꯅꯤ ꯏꯇꯤꯟꯅꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯤꯉꯩ ꯈꯔꯁꯨ ꯁꯨꯛꯄ ꯑꯃꯗꯤ ꯁꯣꯡꯕ ꯃꯤꯁꯨ ꯀꯌꯥ ꯆꯪꯅꯗꯕ ꯄꯥꯠꯀꯤ ꯄꯥꯆꯤꯟ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯅ ꯅꯣꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯛꯏ꯫ ꯅꯨꯄꯤꯗꯨꯒꯤ ꯃꯁꯛꯇꯤ ꯎꯕꯗꯤ ꯅꯠꯇꯦ, ꯅꯣꯛꯄꯒꯤ ꯃꯈꯣꯜꯗꯨꯗꯤ ꯇꯥꯏ꯫ ꯂꯣꯡ ꯈꯣꯜꯂꯝꯕꯗꯒꯤ ꯆꯞ ꯂꯦꯞꯄꯤ ꯊꯝꯕꯥꯜ꯫ ꯑꯗꯨꯒ ꯃꯥꯅ ꯇꯥꯔꯤꯕꯗꯨ ꯀꯗꯣꯝꯗꯒꯤꯅꯣ ꯍꯥꯏꯗꯨꯅ ꯈꯨꯅꯤꯡꯗꯨ ꯀꯥꯡꯅ ꯃꯉꯛꯇꯨ ꯊꯥꯡꯒꯠꯇꯨꯅ ꯇꯤꯡꯉꯛ ꯇꯤꯡꯉꯛ ꯌꯦꯡꯂꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯤꯉꯩ ꯅꯨꯄꯤ ꯑꯃꯅ ꯋꯥ ꯉꯥꯡꯕ ꯃꯥꯒꯤ ꯅꯥꯞꯄꯗ ꯑꯁꯨꯝꯅ ꯇꯥꯔꯛꯏ꯫ ꯅꯥꯔꯨꯏꯊꯦꯡ ꯅꯥꯔꯨꯏꯂꯣ ꯍꯧꯂꯣꯏ ꯃꯥꯏ, ꯍꯩꯔꯥꯡ ꯃꯇ ꯂꯥꯡꯁꯨ ꯇꯥꯎ, ꯍꯦ ꯃꯦꯂꯣ ꯂꯥꯡꯁꯨ ꯇꯥꯎ, ꯑꯅꯨ ꯈꯥꯏ 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 ꯈꯥꯏ, ꯀꯥꯆꯤꯔꯛ ꯀꯣꯍꯤꯡ ꯀꯣꯏ ꯀꯣꯏ, ꯍꯩ ꯂꯧꯃꯥꯏ, ꯆꯤꯡꯉꯨꯅ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ, ꯌꯣꯏꯕꯨꯅ ꯈꯣꯏꯃꯣꯝ ꯂꯥꯏꯔꯦꯝꯕꯤ, ꯆꯤꯡꯉꯨꯅ ꯇꯩꯅ ꯅꯥꯎꯅ, ꯑꯌꯨꯛꯀꯤ ꯌꯦꯟꯗꯥ ꯑꯉꯟꯕꯗ ꯇꯔꯥ ꯆꯛꯉꯟ ꯆꯥꯗꯨꯅ, ꯆꯔꯩꯅ ꯐꯤꯖꯦꯠ ꯂꯩꯇꯦꯡꯂꯦ, ꯀꯪꯂꯩ ꯅꯪꯒꯤ ꯅꯁꯨꯡꯃꯥꯡ, ꯈꯣꯌꯨꯝ ꯅꯪꯒꯤ ꯂꯥꯡꯄꯨꯔꯣꯏ, ꯆꯦꯛꯂꯥ ꯅꯪꯒꯤ ꯆꯥꯛꯇꯥꯐꯝ, ꯄꯣꯝꯕꯤꯅ ꯅꯪꯒꯤ ꯀꯥꯏꯗꯣꯡꯐꯝ, ꯆꯤꯡꯉꯨ ꯂꯌꯥꯝ ꯄꯨꯟꯕꯒ, ꯍꯔꯥꯎ ꯃꯊꯣꯏ ꯀꯥꯔꯨꯕ, ꯊꯧꯗꯣꯛ ꯀꯨꯝꯍꯩ ꯁꯥꯟꯅꯕ, ꯅꯤꯡꯊꯤꯔꯦ ꯐꯖꯔꯦꯗꯦ, ꯁꯅꯥꯅ ꯁꯪꯍꯥꯏ ꯅꯨꯡꯉꯥꯏꯕ, ꯃꯤꯔꯩꯃꯅ ꯀꯥꯉꯝꯗꯕ, ꯄꯨꯡꯂꯩꯃꯅ ꯌꯧꯉꯝꯗꯕ, ꯄꯥꯝꯕꯅ ꯂꯩꯕ, ꯂꯥꯛꯀꯨꯝꯅ ꯁꯣꯡꯀꯤꯅꯕ, ꯁꯪꯅꯤꯗ, ꯈꯨꯕꯣꯝꯅ ꯊꯥꯡꯗ ꯈꯨꯅꯤꯡꯗ, ꯁꯅꯥꯒꯤ ꯊꯝꯕꯥꯜ ꯑꯅꯤꯅ ꯏꯉꯥꯟ ꯉꯥꯟꯅ ꯁꯥꯠꯀꯥꯏꯔꯦ꯫ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯗ ꯊꯝꯕꯥꯜ ꯃꯁꯥꯗꯨ ꯂꯩꯇꯥꯐꯝ ꯈꯪꯗꯦ꯫ ꯃꯍꯥꯛ ꯂꯣꯡ ꯈꯣꯟꯕ ꯇꯣꯛꯂꯦ꯫ ꯃꯥꯂꯪꯅ ꯍꯨꯝꯗꯨꯅ ꯄꯨꯔꯛꯄꯅ ꯅꯨꯄꯤꯗꯨꯒꯤ ꯈꯣꯟꯖꯦꯜ ꯍꯧꯔꯛꯄ ꯃꯥꯏꯀꯩ ꯑꯗꯣꯝꯗ ꯃꯈꯣꯡꯗꯣ ꯈꯪꯅꯤꯡꯕ ꯂꯥꯡꯇꯛꯅꯕ ꯍꯦꯟꯕꯅ ꯊꯥꯡꯗꯨꯅ ꯂꯥꯛꯏ꯫ ꯈꯣꯡꯀꯥꯞ ꯃꯁꯤꯡ 10 ꯊꯥꯡꯗꯨꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤ꯫ ꯊꯝꯕꯥꯜ ꯃꯃꯤꯠꯃꯛꯅ ꯃꯥꯡꯗ ꯇꯧꯔꯝꯂꯤꯕꯁꯤꯡ ꯑꯗꯨ ꯃꯃꯤꯠ ꯀꯨꯞꯇꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ꯫ ꯋꯥ ꯉꯥꯡꯕ ꯊꯣꯛꯈꯤꯗ꯭ꯔꯦ ꯊꯝꯕꯥꯜ, ꯃꯌꯥ ꯀꯥꯗꯨꯅ ꯂꯩ꯫ ꯋꯥꯏꯊꯧ ꯄꯥꯠꯀꯤ ꯇꯅꯤꯛ ꯇꯅꯤꯛꯂꯕ ꯂꯥꯏꯖ ꯏꯄꯥꯛ ꯏꯔꯦꯟ ꯃꯊꯛꯇ ꯄꯣꯝꯁꯥꯠꯅꯕ ꯊꯔꯣ ꯊꯝꯕꯥꯜ ꯃꯔꯛꯇ ꯁꯅꯥ ꯃꯆꯨꯒꯤ ꯊꯝꯕꯥꯜ ꯁꯥꯠꯂꯤ꯫ ꯑꯃꯨꯛꯁꯨ ꯏꯄꯥꯛ ꯏꯁꯤꯡ ꯃꯊꯛ ꯑꯗꯨꯗ ꯍꯤꯌꯥꯡ ꯍꯤꯁꯦꯟ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯄꯥ ꯑꯃꯒ ꯅꯨꯄꯤ ꯑꯃꯒꯅ ꯃꯣꯃꯣꯟ ꯅꯣꯛ ꯐꯝꯂꯒ ꯂꯩꯕꯗꯨ ꯎꯏ꯫ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡ ꯁꯛꯄꯥꯟꯊꯣꯡ ꯑꯗꯨꯗꯤ ꯇꯥꯏꯕꯪ ꯃꯤꯗꯧꯅ ꯇꯧꯔꯝꯗꯦ꯫ ꯃꯥꯏꯊꯣꯡ ꯑꯅꯤꯗꯨ ꯁꯅꯥ ꯃꯆꯨꯅ ꯐꯨꯗꯣꯛꯂꯕ ꯀꯣꯃꯥꯏ ꯑꯣꯏꯅ ꯄꯥꯜꯂꯤ꯫ ꯄꯥꯛꯂꯕ ꯏꯄꯥꯛ ꯏꯁꯤꯡ ꯑꯗꯨꯗ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯑꯗꯨꯗ ꯃꯣꯡ ꯍꯥꯗꯨꯅ ꯐꯝꯗꯨꯅ ꯑꯗꯨꯃꯛ ꯂꯩ꯫ ꯑꯃꯨꯛꯅ ꯊꯝꯅꯥ ꯑꯃꯒꯤ ꯃꯊꯛꯇ ꯅꯨꯄꯤ ꯑꯃꯅ ꯂꯦꯞꯇꯨꯅ ꯖꯒꯣꯏ ꯈꯨꯠꯊꯦꯛ ꯇꯝꯗꯨꯅ ꯂꯩꯕꯗꯨ ꯎꯔꯛꯏ꯫ ꯅꯨꯄꯤꯗꯨ ꯃꯆꯤꯟ ꯂꯦꯡ ꯂꯦꯡ ꯆꯠꯂꯤ꯫ ꯍꯤꯌꯥꯡ ꯍꯤꯔꯦꯟ ꯃꯊꯛ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯩꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯗꯨ ꯑꯣꯟꯁꯤꯜꯂꯒ ꯊꯝꯅꯥ ꯃꯊꯛ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯗꯨꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯁꯣꯔꯥꯔꯦꯟꯒꯤ ꯂꯩꯕꯥꯛꯇ ꯁꯅꯥꯒꯤ ꯊꯝꯕꯧ ꯇꯣꯅꯤꯡꯊꯧꯅ ꯂꯩꯐꯥꯎꯔꯦꯗꯦ, ꯁꯖꯤꯛꯅ ꯑꯅꯤ ꯊꯣꯛꯄꯒꯨꯝ, ꯊꯕꯥꯅ ꯑꯅꯤ ꯄꯥꯟꯕꯒꯨꯝ, ꯁꯅꯥ ꯐꯝꯕꯥꯜ ꯂꯥꯡꯂꯤꯕ ꯅꯤꯡꯊꯤꯔꯦ ꯐꯖꯔꯦꯗꯦ, ꯅꯗꯥꯏꯔꯦꯝ ꯈꯨꯡꯒꯪ ꯑꯆꯧꯕ
ꯈꯨꯟꯖꯥꯎꯕꯕꯨ ꯄꯤꯕꯤꯌꯨ ꯂꯩꯆꯥꯎꯕꯕꯨ ꯄꯤꯕꯤꯌꯨ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤꯗꯦ ꯆꯤꯡꯉꯨ ꯈꯣꯌꯨꯝ ꯂꯥꯏꯅꯤꯡꯊꯧ ꯂꯥꯏꯔꯦꯝꯕꯤ ꯑꯅꯤꯅ ꯀꯣꯔꯧ ꯆꯨꯞꯅ ꯁꯥꯟꯅꯕ ꯋꯥꯡꯕꯟ ꯆꯨꯞꯅ ꯁꯥꯟꯅꯕꯗꯤ ꯑꯍꯤꯡ ꯏꯅꯨꯡ ꯁꯣꯌꯥꯏꯅꯗ ꯅꯗꯥꯏꯔꯦꯝ ꯈꯨꯡꯒꯪ ꯑꯆꯧꯕꯒꯤ ꯅꯝꯃꯨ ꯃꯤꯄꯨꯝ ꯋꯥꯠꯇꯅ ꯊꯋꯥꯏ ꯃꯤꯔꯦꯟ ꯆꯪꯈꯣꯟꯕꯕꯨ ꯆꯦꯠꯅ ꯆꯥꯅ ꯀꯣꯟꯁꯤꯟꯕꯤꯌꯨ ꯑꯁꯨꯝꯅ ꯅꯨꯄꯤꯁꯤꯅ ꯍꯥꯏꯔꯛꯄꯗ ꯍꯤꯌꯥꯡ ꯍꯤꯔꯦꯟꯊꯛꯇ ꯇꯣꯡꯂꯤꯕ ꯅꯨꯄꯥ ꯑꯃꯗꯤ ꯅꯨꯄꯤ ꯑꯗꯨꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯊꯧꯖꯥꯜꯂꯟ ꯄꯤꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯊꯧꯖꯥꯜꯂꯟ ꯄꯤꯔꯝꯂꯒ ꯑꯍꯥꯡꯕ ꯃꯥꯂꯪ ꯑꯗꯨꯗ ꯑꯍꯨꯝꯗꯨ ꯃꯁꯛ ꯎꯍꯟꯗꯅ ꯁ꯭ꯋꯥꯏ ꯂꯥꯎꯅ ꯃꯥꯡꯈꯤ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯂꯥꯏꯔꯀꯥꯗ ꯄꯣꯛꯄꯤ ꯈꯣꯝꯂꯦꯟ ꯇꯨꯡꯈꯨꯟ ꯇꯥꯟꯗꯨꯅ ꯂꯩꯕꯤꯗꯨ ꯇꯨꯝꯂꯝꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯏꯔꯤꯛꯇꯅ ꯄꯨꯡꯆꯣꯠ ꯆꯣꯠꯂꯤ ꯊꯝꯕꯥꯜꯅ ꯀꯔꯤ ꯃꯪꯅꯤꯒꯦ ꯍꯧꯖꯤꯛꯀꯤ ꯃꯪꯗꯨꯗꯤ ꯑꯩꯗꯤ ꯑꯃꯨꯛꯇꯁꯨ ꯑꯁꯤꯒꯨꯝꯕ ꯃꯪꯗꯤ ꯃꯪꯗꯦ ꯑꯣꯟꯊꯣꯛꯄ ꯃꯪꯕꯨ ꯃꯪꯉꯤꯗ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯊꯝꯕꯥꯜ ꯅꯤꯡꯁꯥ ꯍꯣꯟꯗꯣꯛꯏ ꯃꯥꯅ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯔꯛꯂꯕ ꯃꯇꯝꯗꯗꯤ ꯅꯣꯡꯉꯥꯜꯂꯝꯗꯥꯏ ꯁꯖꯤꯛ ꯊꯕꯥ ꯁꯤꯟꯅꯕ ꯍꯧꯔꯛꯂꯦ ꯃꯔꯤꯡꯒꯤ ꯌꯦꯟꯗꯤ ꯐꯩꯖꯥꯎꯕ ꯑꯉꯥꯡꯕ ꯌꯦꯟꯗꯤ ꯀꯁꯥ ꯄꯥꯎꯇꯥꯛ ꯌꯦꯟꯒꯤꯅ ꯌꯦꯟꯈꯣꯡ ꯑꯍꯥꯟꯕ ꯇꯝꯂꯛꯂꯦ ꯅꯨꯡꯁꯤꯔꯕ ꯆꯤꯛꯂꯥ ꯀꯌꯥꯒꯤ ꯈꯣꯟꯖꯦꯜ ꯇꯥꯔꯛꯂꯦ ꯊꯝꯕꯥꯜ ꯉꯟꯇꯥꯅ ꯃꯤꯀꯞ ꯊꯣꯔꯛꯄꯗꯨꯗ ꯇꯨꯝꯊꯧ ꯍꯥꯏꯕ ꯌꯥꯗꯔꯦ ꯇꯨꯝꯂꯝꯕꯗꯒꯤ ꯃꯥꯒꯤ ꯀꯥꯗꯒꯤ ꯐꯨꯛ ꯂꯥꯎꯅ ꯍꯧꯒꯠꯂꯒ ꯊꯣꯔꯛꯏ ꯅꯣꯡ ꯉꯥꯜꯂꯤ ꯇꯧꯔꯛꯄꯗꯨꯗ ꯃꯁꯥ ꯁꯦꯡꯗꯣꯛꯂꯒ ꯋꯥꯏꯊꯧꯄꯥꯠ ꯂꯩꯕ ꯑꯗꯣꯝꯗ ꯄꯂꯦꯝ ꯃꯃꯥꯒꯤ ꯁꯥꯃ ꯃꯇꯦꯡ ꯄꯥꯡꯒꯦ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯂꯣꯏꯔꯣꯏ ꯈꯣꯡꯗꯣꯏꯔꯛꯏ ꯂꯥꯏꯔ ꯑꯗꯣꯟ ꯇꯝꯕ ꯂꯨꯈ꯭ꯔꯥꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯤ ꯄꯥꯠꯇꯒꯤ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯒ ꯃꯗꯨꯗꯒꯤ ꯇꯥꯜꯂꯛꯄ ꯇꯔꯦꯠ ꯁꯦꯟꯖꯥꯅ ꯌꯨꯝ ꯄꯨꯕꯅꯤ ꯑꯋꯥꯕꯅ ꯃꯁꯔꯨꯛ ꯑꯣꯏꯔꯕꯤ ꯄꯂꯦꯝ ꯃꯃꯥꯒꯤ ꯁꯃꯥ ꯃꯇꯦꯡ ꯄꯥꯡꯒꯦ ꯈꯟ ꯑꯌꯨꯛ ꯑꯗꯨꯗ ꯈꯨꯠꯇ ꯂꯣꯡ ꯄꯥꯏꯔꯒ ꯋꯥꯏꯊꯧꯄꯥꯠꯀꯤ ꯉꯥꯔꯣꯏꯅ ꯆꯥꯛꯇꯥꯕ ꯃꯐꯝ ꯑꯗꯨꯗ ꯂꯣꯡ ꯈꯣꯜꯂꯤ ꯑꯌꯨꯛ ꯌꯦꯟꯗꯥ ꯑꯉꯟꯕꯗꯨꯗ ꯌꯥꯍꯧ ꯉꯟꯕ ꯅꯨꯄꯥ ꯅꯨꯄꯤ ꯈꯔꯁꯨ ꯄꯥꯠꯇ ꯀꯨꯝꯗꯨꯅ ꯃꯥꯒꯤ ꯁꯤꯟꯊꯥ ꯄꯥꯡꯅꯔꯤ ꯃꯊꯧ ꯈꯪꯅ ꯁꯤꯟꯐꯥꯡꯕꯤ ꯊꯝꯕꯥꯜ ꯂꯦꯝꯂꯩ ꯉꯥ ꯐꯥꯔꯤ ꯂꯣꯡ ꯈꯣꯟꯕꯗ ꯐꯥꯕ ꯉꯥ ꯃꯈꯩꯗꯨ ꯃꯈ꯭ꯋꯥꯡꯗ ꯌꯥꯜꯂꯤꯕ ꯇꯨꯡꯒꯣꯜ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯤ ꯂꯦꯝꯂꯩ ꯉꯥ ꯐꯥꯅ ꯑꯃꯨꯛꯃꯨꯛꯁꯨ ꯃꯥꯒꯤ ꯃꯃꯪꯗ ꯎꯈꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨ ꯑꯃꯨꯛꯃꯨꯛ ꯅꯤꯡꯁꯤꯡꯉꯤ ꯊꯝꯕꯥꯜ ꯃꯄꯨꯛꯅꯤꯡꯗ ꯈꯜꯂꯛꯂꯤ ꯃꯪꯅ ꯃꯪꯅꯤ ꯇꯥꯏꯕꯪꯅꯤ ꯑꯅꯤꯁꯤ ꯀꯩꯗꯧꯅꯨꯡꯗ ꯑꯃꯠꯇ ꯑꯣꯏꯕ ꯌꯥꯔꯣꯏ ꯑꯁꯤ ꯈꯜꯂꯗꯨꯅ ꯊꯝꯕꯥꯜ ꯂꯣꯡ ꯈꯣꯜꯂꯤꯉꯩ ꯂꯣꯡ ꯈꯣꯟꯕꯗ ꯊꯋꯥꯏ ꯇꯥꯔꯤꯉꯩ ꯇꯨꯡꯗ ꯂꯦꯞꯇꯨꯅ ꯂꯩꯕꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕꯤ ꯃꯇꯥꯔꯣꯏ ꯈꯣꯏꯕꯤ ꯑꯗꯨ ꯇꯨꯡ ꯑꯣꯟꯊꯣꯔꯛꯄꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯈꯪꯄ꯭ꯔꯦꯛ ꯈꯪꯉꯤ ꯊꯝꯕꯥꯜꯗꯨ ꯈꯣꯏꯕꯤ ꯏꯕꯦꯝꯃ ꯂꯥꯏꯃꯗ ꯐꯠꯇꯦ ꯈꯣꯏꯅꯧ ꯅꯪꯁꯦ ꯈꯣꯏꯕꯤꯅ ꯑꯍꯥꯌꯣ ꯑꯩꯕꯨ ꯐꯠꯇꯦ ꯀꯥꯏꯅ ꯅꯪꯅꯤꯅꯦ ꯁꯤꯟꯊꯥꯗ ꯈꯣꯏꯖꯪꯂꯤꯉꯩ ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯀꯧꯕꯗꯤ ꯇꯥꯗꯦ ꯅꯅꯥꯛꯇ ꯈꯪꯍꯟꯒꯦꯅ ꯆꯪꯁꯤꯜꯂꯛꯄꯅꯤ ꯍꯦꯛ ꯁꯛꯇꯥꯗꯨ ꯅꯨꯡꯁꯤꯔꯛꯇꯕ ꯇꯧ ꯌꯥꯝ ꯉꯝꯃꯦ ꯈꯣꯏꯅꯧ ꯅꯪꯁꯦ ꯇꯧ ꯉꯝꯕꯒ ꯂꯩꯔꯤ ꯏꯇꯥ ꯊꯝꯕꯥꯜ ꯑꯩꯅ ꯍꯥꯏꯕ ꯋꯥꯍꯪꯗꯨꯒꯤ ꯄꯥꯎꯈꯨꯝ ꯅꯪ ꯉꯁꯤꯁꯨ ꯄꯤꯗ꯭ꯔꯤ ꯑꯁꯦꯡꯕ ꯑꯃ ꯍꯥꯏꯌꯨ ꯈꯣꯏꯅꯧ ꯃꯤꯒꯤ ꯃꯆꯥ ꯄꯥꯈꯪꯗꯨ ꯂꯦꯝꯂꯩ ꯉꯥꯅ ꯈꯔꯥꯏꯊꯛꯇ ꯈꯥꯝꯕꯤ ꯃꯩꯅ ꯉꯧꯕꯒꯨꯝ ꯉꯧꯕꯗꯣ ꯉꯧꯍꯟꯒꯅꯨ ꯊꯝꯕꯥꯜꯗꯨ ꯃꯥꯏꯊꯣꯡ ꯂꯥꯡꯁꯤꯜꯂꯤ ꯃꯇꯥ ꯏꯕꯦꯝꯃ ꯈꯣꯏꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯗ ꯉꯟꯇꯥꯅ ꯃꯦꯔꯩ ꯂꯥꯡꯂꯤꯕꯣꯏ ꯑꯃꯨꯛꯁꯨ ꯈꯜꯂꯤ ꯈꯣꯏꯕꯤꯒꯤ ꯋꯥꯍꯩꯁꯤꯡ ꯑꯗꯨꯅ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯗꯨ ꯈꯣꯏꯖꯪꯗ꯭ꯔꯦ ꯇꯨꯃꯤꯟ ꯂꯩ ꯋꯥꯍꯩ ꯑꯃꯠꯇꯁꯨ ꯍꯥꯏꯗꯦ ꯊꯝꯕꯥꯜ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯈꯣꯏꯗꯧ ꯊꯤꯠꯂꯕꯅꯤ ꯈꯣꯏꯕꯤꯗꯤ ꯈꯣꯏꯕꯤꯅ ꯊꯝꯕꯥꯜ ꯅꯪꯒꯤ ꯍꯧꯅꯕꯤꯗꯨ ꯇꯧꯔꯛꯀꯅꯨ ꯅꯪꯒꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯅꯇꯧꯗꯨꯅꯗꯤ ꯑꯩꯒꯤ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯕꯗꯤ ꯌꯥꯔꯣꯏ ꯉꯁꯤꯒꯤ ꯅꯨꯃꯤꯠꯇ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯔꯦꯞꯄ ꯐꯤꯔꯦꯞ ꯑꯃꯗꯤ ꯍꯥꯏꯌꯨ ꯊꯝꯕꯥꯜꯅ ꯏꯇꯥ ꯑꯩꯕꯨ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯅꯣ ꯑꯅꯤꯗꯨ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯅꯔꯛꯂꯤ ꯅꯪꯒꯤ ꯀꯔꯤ ꯍꯥꯏꯌꯨ ꯍꯥꯏꯕꯗꯨꯅꯗꯤ ꯌꯥꯔꯣꯏꯌꯦ ꯄꯥꯝꯂꯒ ꯄꯥꯝꯂꯦ ꯄꯥꯝꯗ꯭ꯔꯒ ꯄꯥꯝꯗ꯭ꯔꯦ ꯌꯥꯔꯒ ꯌꯥꯔꯦ ꯅꯪꯒꯤ ꯑꯄꯥꯝꯕꯗꯣ ꯍꯥꯏꯌꯨ ꯍꯥꯏꯕꯅꯤ ꯃꯤ ꯃꯆꯥꯗꯣ ꯄꯥꯈꯪꯅꯤ ꯅꯪꯅ ꯄꯥꯝꯗ꯭ꯔꯒ ꯄꯥꯝꯗ꯭ꯔꯦ ꯑꯗꯨꯝ ꯍꯥꯏꯌꯨ ꯅꯉꯣꯟꯗ ꯃꯇꯝ ꯃꯥꯡꯍꯜꯂꯣꯏ ꯃꯥꯒꯤꯁꯨ ꯂꯝꯕꯤ ꯑꯃ ꯌꯦꯡꯖꯈꯤꯅꯤ ꯊꯝꯕꯥꯜꯅ ꯑꯩ ꯃꯇꯤꯛ ꯆꯥꯗꯦ ꯂꯥꯏꯔꯦ ꯂꯨꯈ꯭ꯔꯥꯕꯤ ꯑꯃꯅ ꯌꯣꯛꯄꯅꯦ ꯑꯩꯒꯤ ꯏꯃꯥꯗꯤ ꯉꯥꯌꯣꯟꯕꯤ ꯏꯃꯥ ꯂꯧꯗꯨꯅ ꯑꯩꯒꯤ ꯆꯤꯟꯁꯨ ꯏꯃꯥ ꯂꯧꯋꯦ ꯃꯇꯤꯛ ꯃꯄꯥ ꯆꯥꯗꯨꯅ ꯊꯦꯛ ꯅꯦꯝꯕꯅ ꯊꯥꯛ ꯋꯥꯡꯕ ꯂꯥꯝꯕ ꯑꯣꯏꯅ ꯊꯣꯛꯀꯅꯤ ꯏꯇꯥ ꯈꯣꯏꯕꯤ ꯏꯕꯨꯡ ꯑꯔꯥꯕꯗ ꯍꯥꯏꯕꯤꯌꯨ ꯍꯟꯗꯛ ꯃꯄꯣꯛꯁꯤꯃꯒꯤ ꯋꯥꯏꯊꯧꯄꯥꯠꯀꯤ ꯂꯣꯡꯈꯣꯟꯕꯤ ꯊꯝꯕꯥꯜ ꯅꯨꯡꯁꯤꯕꯤꯒꯅꯨ ꯀꯥꯎꯊꯣꯛꯄ ꯇꯝꯕꯤꯌꯨ ꯈꯔ ꯍꯥꯏꯕꯤꯌꯨ ꯃꯥꯒꯤ ꯂꯝꯕꯤ ꯑꯃ ꯌꯦꯡꯉꯣ ꯈꯔ ꯍꯥꯏꯌꯨ ꯈꯣꯏꯅꯧ ꯊꯝꯕꯥꯜ ꯃꯆꯤꯟꯗ ꯋꯥꯍꯩꯁꯤꯡꯁꯤ ꯍꯥꯏꯖꯔꯕꯁꯨ ꯃꯤꯠꯂꯨꯗꯗꯤ ꯄꯤꯔꯥꯡ ꯏꯍꯧꯔꯛꯂꯤ ꯃꯇꯥ ꯈꯣꯏꯕꯤ ꯎꯈꯤꯅꯤ ꯍꯥꯏꯗꯨꯅ ꯁꯤꯟꯊꯔꯛꯄ ꯃꯤꯠꯂꯨꯒꯤ ꯄꯤꯔꯥꯡꯁꯤꯡꯗꯨ ꯇꯩꯊꯣꯛꯏ
ꯑꯗꯨꯕꯨ ꯈꯣꯏꯕꯤꯅ ꯂꯣꯟꯅ ꯁꯤꯟꯊꯔꯛꯂꯤꯕ ꯄꯤꯒꯤ ꯏꯆꯦꯜꯗꯨ ꯎꯍꯧꯔꯦ꯫ ꯊꯝꯕꯥꯜ ꯆꯤꯟꯕꯥꯜꯗ ꯅꯨꯡꯒꯨꯝ ꯀꯟꯈ꯭ꯔꯦ꯫ ꯊꯣꯠꯄ ꯃꯦꯡꯕ ꯋꯥꯍꯩ ꯑꯃꯠꯇ ꯍꯥꯏꯗ꯭ꯔꯕꯁꯨ ꯊꯃꯣꯏꯗꯗꯤ ꯅꯤꯛ ꯅꯤꯛ ꯂꯥꯎꯏ꯫ ꯆꯤꯟꯕꯥꯟꯊꯣꯡꯗꯗꯤ ꯅꯨꯡꯁꯤꯗꯦ, ꯊꯃꯣꯏꯗꯗꯤ ꯅꯨꯡꯁꯤꯕ ꯐꯥꯎꯔꯤꯕꯅꯤ꯫ ꯈꯣꯏꯕꯤ ꯅꯣꯛꯐꯦꯠ ꯇꯧꯔꯒ, ꯏꯇꯥ ꯊꯝꯕꯥꯜ, ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯅꯪꯒꯤ ꯊꯃꯣꯏꯗꯨꯅ ꯌꯥꯅꯤꯡꯂꯕ꯭ꯔꯥ ꯏꯇꯥ? ꯊꯝꯕꯥꯜꯅ, ꯌꯥꯅꯤꯡꯂꯦ ꯏꯇꯥ꯫ ꯄꯨꯛꯅꯤꯡ ꯋꯥꯈꯜ ꯊꯃꯣꯏ ꯆꯤꯟꯕ ꯃꯔꯤꯃꯛꯀꯤ ꯑꯄꯨꯟꯕ ꯌꯥꯅꯕ ꯐꯤꯔꯦꯞꯅꯤ꯫ ꯈꯣꯏꯕꯤꯅ, ꯐꯔꯦ, ꯅꯪꯒꯤ ꯐꯤꯔꯦꯞ ꯑꯩ ꯉꯁꯤꯃꯛ ꯏꯕꯨꯡ ꯑꯔꯥꯕꯒꯤ ꯃꯐꯝꯗ ꯈꯪꯍꯜꯂꯒꯦ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯈꯣꯏꯕꯤ ꯄꯥꯠ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯈꯨꯟꯒꯤ ꯂꯝꯕꯤ ꯂꯩꯕ ꯑꯗꯣꯝꯗ ꯊꯣꯛꯈꯤꯔꯝꯃꯤ꯫ ꯊꯝꯕꯥꯜꯗꯤ ꯅꯤꯡꯕ ꯀꯥꯏꯅ ꯄꯥꯠꯇꯨꯗ ꯂꯦꯞꯇꯨꯅ ꯂꯩꯍꯧꯏ꯫ ꯉꯥꯏꯍꯥꯛ ꯄꯨꯛꯅꯤꯡ ꯆꯣꯏꯊꯣꯛꯂꯨꯔꯕꯁꯨ ꯃꯥꯒꯤ ꯂꯦꯝꯂꯩ ꯉꯥ ꯐꯥꯕꯗꯨ ꯑꯗꯨꯗ ꯃꯊꯧ ꯑꯣꯏ꯫ ꯈꯔ ꯐꯥꯔꯒ ꯄꯥꯠ ꯂꯩꯕ ꯑꯗꯣꯝꯗꯒꯤ ꯃꯌꯨꯝꯂꯣꯝꯗ ꯀꯥꯔꯛꯂꯦ꯫ ꯄꯂꯦꯝ ꯃꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯇꯣꯝꯕꯤꯅ ꯑꯌꯨꯛꯀꯤ ꯆꯥꯛ ꯂꯣꯏꯔꯝꯂꯦ꯫ ꯃꯆꯥꯅ ꯐꯥꯔꯛꯄ ꯉꯥꯁꯤꯡ ꯑꯗꯨ ꯉꯥꯔꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯀꯩꯊꯦꯜꯂꯣꯝꯗ ꯈꯣꯡꯗꯣꯏꯈ꯭ꯔꯦ꯫ ꯊꯝꯕꯥꯜꯁꯨ ꯃꯁꯥꯗꯨ ꯁꯦꯡꯅ ꯆꯥꯏꯊꯔꯕ ꯃꯇꯨꯡꯗ ꯇꯔꯥ ꯆꯥꯛ ꯆꯥꯔꯦ꯫ ꯆꯥꯛ ꯇꯣꯛꯂꯕ ꯃꯇꯨꯡꯗ ꯃꯥꯡꯒꯣꯟꯒꯤ ꯎꯈꯣꯛꯇꯦꯟꯗꯨꯗ ꯄꯤꯊ꯭ꯔꯥꯏ ꯁꯥꯃꯨꯛ ꯃꯥꯡꯗ ꯐꯅꯦꯛ ꯃꯄꯥꯜ ꯅꯥꯏꯕꯤꯒꯤ ꯐꯤꯕꯥꯜ ꯂꯣꯜꯂꯝꯃꯤ꯫ ꯃꯤꯀꯨꯞ ꯑꯃꯠꯇ ꯄꯣꯊꯥꯕ ꯍꯩꯇꯕꯤ ꯊꯝꯕꯥꯜꯅꯤ꯫ ꯐꯅꯦꯛ ꯐꯤꯕꯥꯜ ꯂꯣꯜꯂꯤꯉꯩ ꯈꯪꯍꯧꯗꯅ ꯑꯔꯥꯕꯒꯤ ꯋꯥꯈꯜ ꯈꯜꯂꯛꯏ꯫ ꯈꯨꯟ ꯑꯁꯤꯗ ꯂꯩꯕ ꯃꯁꯛ ꯃꯇꯧ ꯐꯖꯕ, ꯏꯅꯥꯛ ꯀꯩꯔꯥꯛ ꯈꯨꯟꯕ ꯏꯃꯨꯡꯒꯤ ꯅꯥꯏꯇꯣꯝ ꯄꯣꯛꯆꯕ ꯃꯆꯥꯅꯤ꯫ ꯊꯝꯕꯥꯜꯅ ꯃꯅꯤꯡ ꯂꯩꯀꯥꯏꯅꯤ, ꯑꯗꯨꯒ ꯑꯔꯥꯕꯅ ꯃꯃꯥꯡ ꯂꯩꯀꯥꯏꯅꯤ꯫ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯃꯈꯣꯏ ꯑꯅꯤ ꯎꯅꯈ꯭ꯔꯦ, ꯊꯦꯡꯅꯈ꯭ꯔꯦ, ꯋꯥꯍꯩ ꯑꯃꯠꯇꯗꯤ ꯍꯥꯏꯅꯗꯦ꯫ ꯑꯍꯥꯟꯕ ꯎꯕꯗ ꯑꯄꯥꯝ ꯅꯨꯡꯁꯤꯗꯤ ꯐꯥꯎꯅꯈꯤ, ꯑꯗꯨꯕꯨ ꯆꯤꯟꯕꯥꯟ ꯌꯧꯗꯨꯅ ꯍꯥꯏꯕꯗꯤ ꯅꯠꯇꯦ꯫ ꯍꯟꯗꯛꯇꯅꯤ ꯑꯔꯥꯕꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯈꯣꯏꯕꯤꯒꯤ ꯃꯇꯦꯡ ꯂꯧꯗꯨꯅ ꯊꯝꯕꯥꯜꯗ ꯑꯄꯥꯝ ꯅꯨꯡꯁꯤ ꯐꯣꯡꯗꯣꯔꯤꯕ꯫ ꯊꯝꯕꯥꯜ ꯐꯅꯦꯛ ꯐꯤꯕꯥꯟꯗꯨ ꯂꯣꯟꯅ ꯂꯣꯟꯅ ꯃꯆꯤꯟꯗꯁꯨ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ꯫ ꯍꯦ ꯂꯥꯏꯔꯕ, ꯅꯪꯗꯤ ꯇꯣꯜꯂꯤꯗꯀꯣ꯫ ꯑꯅꯦꯝ ꯑꯋꯥꯡꯒꯤ ꯄꯜ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯂꯥꯏꯔ ꯏꯅꯥꯛ ꯈꯨꯟꯕꯒꯤ ꯌꯣꯡꯂꯩ ꯃꯦꯡꯂꯩ ꯅꯥꯏꯕ ꯆꯠꯅꯕꯤ ꯍꯥꯏꯕ ꯑꯃꯁꯨ ꯂꯩ꯫ ꯆꯠꯅꯕꯤ ꯑꯃꯗꯤ ꯄꯜ ꯃꯌꯥꯝꯁꯤꯕꯨ ꯑꯩ ꯏꯊꯟꯇꯅ ꯃꯇꯧ ꯀꯔꯝꯅ ꯅꯝꯈꯥꯏꯗꯨꯅ ꯆꯠꯀꯅꯤ? ꯂꯥꯏꯔꯀꯥꯗ ꯄꯣꯛꯄꯤ ꯑꯩꯅꯦ꯫ ꯑꯩꯍꯥꯛ ꯊꯛꯇ ꯄꯂꯦꯝ ꯏꯃꯥ ꯑꯄꯣꯛꯄꯤꯕꯨ ꯃꯩꯁꯥ ꯂꯥꯡꯍꯟꯕꯗꯤ ꯉꯝꯂꯣꯏ꯫ ꯑꯩꯒꯤ ꯅꯨꯡꯁꯤꯕꯗꯤ ꯋꯥꯏꯊꯧꯄꯥꯠꯀꯤ ꯏꯄꯥꯛ ꯏꯌꯥꯏꯗ ꯀꯣꯡꯒꯣꯜꯅ ꯇꯥꯛꯈꯤꯕꯒꯨꯝ ꯇꯥꯛꯈꯤꯁꯅꯨ꯫ ꯑꯩ ꯃꯥꯒꯤ ꯑꯣꯏꯕꯗ ꯃꯇꯤꯛ ꯆꯥꯗꯦ꯫ ꯑꯩꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯐꯅꯦꯛꯇꯨ ꯂꯣꯟꯅ ꯂꯣꯟꯅ ꯌꯦꯇꯨꯝꯅ ꯃꯈꯨꯠꯇ ꯃꯐꯝ ꯃꯔꯥꯡ ꯈꯪꯗꯅ ꯊꯤꯟꯕꯗꯨ ꯃꯁꯥꯗ ꯀꯔꯤꯁꯨ ꯈꯪꯂꯝꯗꯦ꯫ ꯊꯃꯣꯏꯒꯤ ꯅꯤꯡꯉꯥꯏ ꯊꯦꯝꯖꯤꯟꯅꯕ ꯍꯣꯠꯅꯕꯗ ꯌꯦꯇꯨꯝꯅ ꯊꯤꯟꯕꯒꯤ ꯆꯩꯅꯥ ꯃꯁꯥꯗ ꯈꯖꯤꯛ ꯐꯥꯎꯕ ꯐꯥꯎꯔꯝꯗꯦ ꯊꯝꯕꯥꯜ꯫ ꯁꯣꯝꯗꯅ ꯀꯝꯗꯧꯔꯤ? ꯅꯨꯃꯤꯠꯁꯤꯃꯒꯤ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯅꯤ꯫ ꯈꯨꯟꯒꯤꯅ ꯃꯇꯥꯏ ꯑꯣꯏꯔꯞ ꯂꯩꯕ ꯈꯣꯡꯅꯥꯡꯈꯣꯡꯗꯨꯗ ꯑꯔꯥꯕ ꯑꯃꯗꯤ ꯃꯥꯒ ꯂꯨꯅ ꯇꯤꯟꯅꯖꯕ ꯃꯇꯥꯎ ꯐꯖꯇꯣꯟꯒ ꯂꯣꯏꯅꯗꯨꯅ ꯈꯣꯏꯕꯤ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯈꯣꯏꯕꯤꯅ ꯉꯁꯥꯏ ꯑꯌꯨꯛ ꯊꯝꯕꯥꯜꯅ ꯍꯥꯏꯔꯛꯈꯤꯕꯁꯤꯡ ꯑꯗꯨ ꯑꯃꯠꯇ ꯆꯤꯠꯊꯗꯅ ꯍꯧꯕꯗꯒꯤ ꯂꯣꯏꯕ ꯐꯥꯎꯕ ꯇꯝꯂꯝꯃꯤ꯫ ꯅꯨꯡꯁꯤ ꯃꯄꯥꯎ ꯇꯥꯒꯗ꯭ꯔꯥ ꯈꯜꯂꯨꯕ ꯇꯥꯏꯑꯣꯟꯅꯕ ꯃꯄꯥꯎ ꯉꯥꯛꯇ ꯇꯥꯔꯕ ꯑꯁꯤꯗ ꯑꯔꯥꯕꯗꯨ ꯅꯤꯡꯕ ꯀꯥꯏꯔꯝꯃꯤ꯫ ꯑꯁꯣꯛꯄ ꯊꯃꯣꯏ ꯄꯨꯗꯨꯅ ꯅꯨꯃꯤꯠꯀ ꯇꯥꯁꯤꯜꯂꯛꯄꯒ ꯄꯨꯛꯃꯦꯟ ꯄꯥꯎꯃꯦꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯇꯥꯎ ꯐꯖꯇꯣꯟꯒ ꯂꯣꯏꯅꯗꯨꯅ ꯃꯣꯡꯕ ꯃꯔꯥꯟꯌꯥꯏꯗ ꯍꯜꯂꯛꯂꯦ꯫ ꯄꯥꯈꯪ ꯀꯥꯗ ꯐꯨꯝꯕꯪꯅꯅ ꯂꯩ꯫ ꯐꯖꯇꯣꯟꯅ ꯑꯋꯥꯡꯂꯣꯝꯗ ꯂꯩꯕꯅꯤ꯫ ꯑꯔꯥꯕ ꯍꯣꯏꯒꯤ ꯌꯨꯝ ꯑꯅꯤ ꯂꯥꯜꯂꯒ ꯂꯨꯅ ꯇꯤꯟꯅꯖꯕꯒꯤ ꯍꯧꯅꯁꯥ ꯐꯖꯇꯣꯟ ꯃꯇꯥꯎꯒꯤ ꯊꯃꯣꯏ ꯀꯥꯏꯕ ꯅꯤꯡꯕ ꯀꯥꯏꯕꯗꯨꯗ ꯃꯥꯁꯨ ꯁꯔꯨꯛ ꯌꯥꯔꯤ꯫ ꯑꯅꯤꯗꯨ ꯋꯥꯔꯤ ꯁꯥꯔꯤ꯫ ꯏꯇꯥꯎ, ꯀꯩꯗꯧꯔꯒꯦ? ꯍꯣꯏ ꯃꯥꯏ ꯑꯃꯠꯇ ꯍꯥꯏꯗꯅ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯗꯨꯕꯣ? ꯀꯩꯁꯨ ꯇꯧꯗꯦ ꯏꯇꯥꯎ꯫ ꯊꯃꯣꯏꯁꯤꯅ ꯃꯆꯦꯠ ꯇꯥꯅ ꯀꯥꯏꯔꯕꯗ ꯀꯔꯤ ꯑꯃꯨꯛ ꯍꯥꯏꯔꯨꯅꯤ? ꯄꯛꯇꯦꯀꯣ ꯏꯇꯥꯎ ꯌꯥꯝꯅ꯫ ꯅꯨꯄꯤꯕꯨ ꯃꯥ ꯃꯊꯟꯇꯔꯣ? ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯖꯕ ꯑꯃ ꯀꯣꯏꯔꯒ ꯂꯦꯟꯅꯒꯗꯕꯅꯤ꯫ ꯏꯇꯥꯎ ꯐꯖꯇꯣꯟ, ꯑꯩꯒꯤ ꯋꯥꯈꯜꯗꯤ ꯃꯥ ꯈꯛꯇꯅꯤ꯫ ꯃꯥꯒꯤ ꯐꯤꯔꯦꯞ ꯏꯐꯝꯗ ꯈꯪꯍꯜꯂꯕꯁꯨ ꯃꯥꯕꯨꯗꯤ ꯀꯥꯎꯕ ꯉꯝꯗꯦ ꯏꯇꯥꯎ꯫ ꯌꯥꯔꯦꯗ ꯌꯥꯔꯦꯗ, ꯂꯦꯞꯍꯧꯔꯣ ꯃꯇꯥꯡ ꯑꯗꯨꯋꯥꯏꯗ꯫ ꯑꯁꯤ ꯍꯥꯏꯔꯒ ꯑꯔꯥꯕꯒꯤ ꯅꯤꯡꯕ ꯀꯥꯏꯔꯕ ꯋꯥꯔꯤꯗꯨ ꯊꯕꯠ ꯀꯛꯊꯠꯂꯝꯃꯤ꯫ ꯁꯣꯝꯗꯅ ꯑꯃꯨꯛ ꯀꯝꯗꯧꯔꯤ? ꯅꯨꯡꯁꯤꯇꯣꯝꯕꯤ ꯂꯝꯂꯩ ꯉꯥ ꯌꯣꯟꯕ ꯂꯣꯏꯔꯗꯨꯅ ꯀꯩꯊꯦꯜꯗꯒꯤ ꯀꯨꯝꯂꯛꯏ꯫ ꯊꯝꯕꯥꯜꯅ ꯅꯨꯃꯤꯗꯥꯡꯒꯤ ꯇꯔꯥ ꯆꯥꯛ ꯂꯣꯏꯔꯝꯂꯦ꯫ ꯃꯃꯥ ꯃꯆꯥꯗꯨ ꯇꯔꯥ ꯆꯥꯛ ꯆꯥꯅ ꯆꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ ꯆꯥꯛꯈꯨꯝ ꯑꯗꯨꯗ꯫ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯊꯝꯕꯥꯜ, ꯏꯃꯥ ꯋꯥ ꯑꯃꯠꯇ ꯍꯥꯏꯒꯦ꯫ ꯀꯔꯤ ꯋꯥꯅꯣ ꯏꯃꯥ? ꯌꯦꯡꯉꯣꯏ, ꯅꯕꯣꯛꯇꯣ ꯌꯥꯝꯅ ꯁꯣꯜꯂꯦ ꯍꯥꯏ꯫ ꯑꯕꯣꯛ ꯍꯥꯏꯗꯤ ꯃꯣꯏꯔꯥꯡ ꯅꯕꯣꯛꯅꯤꯗꯅ꯫ ꯃꯁꯥꯗꯨ ꯌꯥꯝꯅ ꯁꯣꯟꯖꯤꯜꯂꯦ꯫ ꯅꯪꯒꯤ ꯃꯥꯃꯗꯨ ꯉꯁꯥꯏ ꯂꯥꯛꯂꯝꯃꯤ꯫
ꯅꯕꯣꯛꯇꯣ ꯆꯥꯎꯊꯣꯛ ꯍꯥꯏꯕꯁꯨ ꯑꯃꯠꯇ ꯌꯥꯗ꯭ꯔꯦ ꯍꯥꯏ ꯅꯪꯗ ꯁꯣꯟꯗꯨꯅ ꯂꯩ ꯍꯥꯏ ꯌꯦꯡꯉꯣꯏ ꯍꯌꯦꯡꯗꯤꯅꯦ ꯅꯨꯃꯤꯠꯁꯨ ꯐꯩ ꯊꯥꯁꯤ ꯃꯥꯏꯀꯩꯁꯨ ꯊꯣꯛꯇꯦ ꯅꯕꯣꯛ ꯈꯣꯏꯗ ꯃꯇꯝ ꯈꯔ ꯂꯩꯔꯨꯁꯨ ꯅꯕꯣꯛꯅ ꯂꯩꯔꯕꯗ ꯀꯌꯥꯝ ꯀꯨꯏꯅ ꯂꯩꯈꯤꯅꯤ ꯑꯃꯨꯛ ꯎꯅꯍꯧꯗ꯭ꯔꯒꯅꯦ ꯅꯤꯡꯉꯝꯍꯧꯔꯣꯏꯀꯣ ꯑꯗꯣ ꯏꯃꯥꯁꯨ ꯃꯣꯏꯔꯥꯡꯒꯤ ꯏꯃꯥꯒꯤ ꯃꯄꯥꯝꯗ ꯃꯇꯝ ꯈꯔ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯏꯃꯥ ꯀꯗꯥꯏꯗꯒꯤ ꯌꯨꯝꯁꯤꯗꯤ ꯀꯔꯝꯅ ꯊꯥꯗꯣꯛꯂꯝꯒꯅꯤ ꯃꯤ ꯂꯩꯇꯕꯁꯨ ꯌꯥꯔꯣꯏ ꯏꯃꯥꯒꯤ ꯁꯤꯟꯐꯝꯁꯤꯒ ꯌꯦꯡꯉꯣꯏ ꯍꯌꯦꯡꯗꯣ ꯅꯪꯒꯤ ꯃꯥꯝꯃꯗꯣ ꯑꯌꯨꯛ ꯉꯟꯇꯥ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯗꯨꯅ ꯅꯪ ꯆꯠꯈ꯭ꯔꯣ ꯍꯌꯦꯡꯗꯤ ꯏꯃꯥꯅꯁꯨ ꯅꯪꯒꯤ ꯃꯥꯝꯃꯗꯅꯦ ꯅꯪꯕꯨ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯈ꯭ꯔꯕꯅꯦ ꯑꯩꯁꯨ ꯍꯔꯥꯎ ꯍꯔꯥꯎ ꯌꯥꯊꯣꯛꯈ꯭ꯔꯦ ꯊꯝꯕꯥꯜ ꯄꯂꯦꯝ ꯃꯃꯥ ꯏꯕꯦꯝꯃ ꯅꯨꯡꯁꯤꯇꯣꯝꯕꯤꯒꯤ ꯋꯥꯍꯩꯗꯨꯗ ꯋꯥ ꯃꯈꯥ ꯇꯥꯗ꯭ꯔꯦ ꯇꯔꯥ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯀꯣꯜꯂꯤꯛ ꯋꯥꯏꯔꯝꯒꯤ ꯊꯕꯛꯇꯨ ꯂꯣꯏꯁꯤꯜꯂꯤ ꯊꯕꯛ ꯏꯪꯈꯥꯡꯁꯤꯡ ꯑꯗꯨ ꯂꯣꯏꯔꯗꯨꯅ ꯊꯝꯕꯥꯜ ꯐꯝꯗ ꯌꯥꯇꯥꯗꯨꯅ ꯈꯣꯝꯂꯦꯟ ꯇꯨꯝꯈꯨꯟ ꯇꯥꯅꯕ ꯊꯧꯔꯥꯡ ꯇꯧꯔꯝꯃꯤ ꯍꯌꯦꯡꯗꯤ ꯑꯌꯨꯛ ꯉꯟꯇꯥꯅ ꯃꯥꯒꯤ ꯃꯥꯝꯃ ꯏꯕꯣꯇꯣꯟꯅ ꯂꯧꯕ ꯂꯥꯛꯂꯅꯤ ꯌꯨꯝꯁꯤꯗꯒꯤ ꯃꯍꯥꯛ ꯈꯣꯡ ꯊꯥꯡꯗꯣꯛꯇꯨꯅ ꯆꯠꯇꯤ ꯆꯠꯅꯤꯡꯗꯕꯅꯤ ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯂꯥꯏꯔꯕꯤ ꯄꯂꯦꯝ ꯏꯃꯥꯒꯤ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯅꯤ ꯃꯕꯣꯛꯅ ꯃꯥꯕꯨ ꯎꯅꯤꯡꯉꯦ ꯍꯥꯏꯕꯗꯨꯗ ꯃꯥꯁꯨ ꯍꯣꯏ ꯍꯥꯏꯗꯨꯅ ꯌꯥꯕꯅꯤ ꯋꯥꯡꯂꯦꯟꯒꯤ ꯃꯇꯝꯅꯤ ꯇꯞꯅ ꯇꯞꯅ ꯑꯁꯨꯝ ꯍꯧꯖꯤꯟꯈꯤ ꯀꯥꯡꯈꯟ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛꯁꯨ ꯃꯃꯤꯠ ꯑꯅꯤꯗꯨꯅ ꯊꯥꯜꯂꯤꯕ ꯎꯆꯥꯟꯒꯤ ꯃꯩꯅꯝ ꯑꯗꯨꯗ ꯌꯦꯡꯉꯤ ꯃꯩꯅꯝꯗꯨ ꯌꯦꯡꯅ ꯌꯦꯡꯅ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯊꯕꯛ ꯋꯥꯅ ꯁꯨꯔꯨꯕꯗꯒꯤ ꯈꯣꯝꯂꯦꯝ ꯃꯤꯀꯞ ꯇꯥꯝꯈꯔꯦ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨ ꯏꯁꯤꯁꯤꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯂꯤ ꯃꯀꯨ ꯀꯧꯕꯤ ꯆꯦꯛꯂꯥꯅ ꯑꯍꯤꯡꯒꯤ ꯄꯥꯃꯦꯜ ꯐꯩꯔꯥꯊꯛꯇ ꯇꯣꯡꯗꯨꯅ ꯈꯣꯡꯂꯤ ꯑꯍꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤꯅ ꯇꯥꯏꯕꯪꯄꯥꯟꯕꯨ ꯃꯥꯒꯤ ꯀꯨꯌꯣꯝꯅꯨꯡꯗ ꯌꯣꯝꯗꯨꯅ ꯊꯝꯂꯤ ꯑꯁꯨꯝꯅ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯉꯩ ꯑꯍꯤꯡ ꯆꯕꯨꯛ ꯂꯣꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯨꯝꯗꯨꯅ ꯂꯩꯕꯤ ꯊꯝꯕꯥꯜ ꯇꯨꯝꯂꯝꯕꯗꯒꯤ ꯏꯈꯪ ꯈꯪꯍꯧꯗꯅ ꯈꯣꯝꯂꯦꯟ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯃꯤꯀꯞ ꯊꯣꯔꯛꯄꯗ ꯃꯥꯒꯤ ꯅꯥꯞꯄꯗ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛ ꯑꯣꯏꯅ ꯇꯥꯔꯛꯂꯦ ꯄꯨꯛꯅꯤꯡ ꯍꯨꯅ ꯃꯦꯡꯂꯕ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛ ꯐꯃꯨꯡ ꯃꯌꯥꯏꯗꯨꯗ ꯐꯝꯂꯒ ꯃꯅꯥꯗꯨ ꯊꯥꯡꯒꯠꯂꯒ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛꯇꯨ ꯃꯍꯥꯛꯁꯨ ꯇꯥꯔꯝꯃꯤ ꯃꯦꯡꯂꯕ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯗꯨꯅ ꯑꯍꯤꯡ ꯆꯕꯨꯛ ꯂꯣꯟꯅꯕꯗꯨꯗ ꯃꯥꯒꯤ ꯄꯨꯛꯅꯤꯡꯕꯨ ꯀꯥꯏꯍꯧꯔꯤ ꯊꯝꯕꯥꯜ ꯃꯆꯤꯟꯗ ꯁꯣꯜꯂꯤ ꯀꯔꯤꯅꯣ ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯔꯤꯕ ꯃꯈꯣꯜꯁꯤꯕꯣ ꯁꯖꯤꯕꯨꯒꯤ ꯊꯥꯁꯤꯔꯝꯗꯥꯏꯁꯤꯗ ꯍꯧꯖꯤꯛꯄꯨ ꯀꯔꯥꯏꯗꯒꯤ ꯄꯦꯅꯥ ꯃꯈꯣꯜꯅꯣ ꯑꯁꯨꯝꯅ ꯃꯊꯟꯗ ꯃꯆꯤꯟꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝꯗꯤ ꯁꯣꯟ ꯄꯦꯅꯥ ꯃꯈꯣꯜꯁꯤ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯑꯍꯤꯡꯗꯨꯗ ꯃꯥꯒꯤ ꯀꯥꯗꯒꯤ ꯊꯣꯔꯛꯏ ꯃꯃꯥꯡꯊꯣꯡꯒꯤ ꯂꯣꯜꯂꯤꯕ ꯄꯨꯔꯣꯟꯗꯨ ꯍꯥꯡꯗꯣꯛꯂꯒ ꯃꯁꯥꯗ ꯑꯀꯤꯕ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯥꯡꯒꯣꯟ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯑꯃꯝꯕꯗꯨꯗ ꯂꯦꯞꯂꯔꯦ ꯃꯈꯨꯠꯇ ꯃꯩꯁꯨ ꯑꯃꯠꯇ ꯌꯥꯎꯕ ꯅꯠꯇꯦ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯊꯣꯔꯛꯄꯅꯤ ꯎꯈꯣꯛꯇꯦꯟ ꯑꯗꯨꯗ ꯂꯦꯞꯅ ꯂꯦꯞꯅ ꯄꯦꯅꯥ ꯃꯈꯣꯜ ꯑꯗꯨ ꯀꯔꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯨꯕꯨ ꯑꯃꯝꯕꯗꯨꯗ ꯀꯅꯥꯁꯨ ꯂꯩꯕ ꯎꯗꯦ ꯑꯉꯥꯟꯕꯒꯤ ꯃꯃꯤꯁꯨ ꯑꯃꯠꯇ ꯇꯥꯔꯝꯗꯦ ꯄꯦꯅꯥꯒꯤ ꯅꯨꯡꯁꯤꯔꯕ ꯃꯈꯣꯜ ꯑꯗꯨꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯑꯗꯨꯃꯛ ꯇꯥꯔꯤ ꯃꯥꯂꯪ ꯈꯨꯗꯨꯡ ꯂꯤꯗꯨꯅ ꯃꯥꯂꯪꯗꯨꯒꯤ ꯑꯀꯣꯏꯕꯗ ꯁꯟꯗꯣꯛꯂꯤ ꯅꯨꯡꯁꯤꯔꯕ ꯄꯦꯅꯥꯒꯤ ꯃꯈꯣꯜ ꯑꯗꯨꯅ ꯅꯣꯡꯄꯥꯜ ꯄꯨꯝꯕ ꯄꯨꯛꯁꯨꯝ ꯁꯨꯝꯍꯠꯈ꯭ꯔꯦ ꯈꯪꯗꯗꯤ ꯈꯪꯂꯒꯦ ꯈꯪꯗꯕ ꯌꯥꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯍꯧꯔꯛꯂꯤ ꯋꯥꯈꯜꯅ ꯂꯨꯆꯤꯡ ꯑꯣꯏꯔꯒ ꯑꯁꯨꯝꯅ ꯂꯦꯞꯇꯅ ꯊꯥꯡꯂꯛꯄꯅ ꯊꯝꯕꯥꯜ ꯑꯄꯨꯅꯕ ꯑꯃꯅ ꯄꯨꯕꯒꯨꯝ ꯇꯧꯔꯛꯂꯤ ꯄꯦꯅꯥꯒꯤ ꯁꯩꯍꯦꯛꯇꯨꯒꯤ ꯍꯧꯔꯛꯐꯝ ꯈꯨꯗꯨꯡ ꯂꯤꯔꯛꯂꯤ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯈꯣꯏꯒꯤ ꯑꯋꯥꯡ ꯊꯪꯕ ꯏꯪꯈꯣꯜꯒꯤ ꯁꯔꯨꯛꯇ ꯂꯤ ꯑꯃꯗꯤ ꯍꯩꯕꯤ ꯍꯧꯕ ꯃꯈꯣꯡ ꯑꯗꯨ ꯇꯝꯅ ꯂꯥꯛꯏ ꯃꯄꯥꯁꯤ ꯌꯧꯔꯛꯄꯗ ꯇꯟꯗꯟ ꯃꯉꯥꯜ ꯂꯤꯁꯤꯡꯅ ꯍꯩꯕꯤ ꯑꯃꯗꯤ ꯂꯤ ꯍꯧꯕ ꯃꯈꯣꯡꯗꯨꯗ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯝꯃꯤ ꯀꯔꯤꯒꯨꯝꯕꯗ ꯃꯩꯔꯥꯟꯕꯤ ꯁꯪꯒꯨ ꯄꯥꯏꯗꯨꯅ ꯁꯥꯟꯅꯔꯤ ꯃꯐꯝꯁꯤꯗ ꯇꯣꯞ ꯇꯣꯞꯄ ꯑꯍꯤꯡꯒꯤ ꯇꯥꯏꯕꯪꯄꯥꯜ ꯑꯃ ꯁꯦꯝꯒꯠ ꯁꯥꯒꯠꯄꯗꯧꯅ ꯇꯧꯏ इखंग खंगौदना थंबाल की मिट्टा खुद चेयिंग पाई नुपा अमा पेना खोंगलक लेबदु माइट मगना उरे फैजुम अंगौब अमा सेट कोयत अमा येत लेंयान अमा यान निपा अमना टोपना ली हौफा मखोंग मयादुदा फमलग लेबदु उइ अदुगा अमना पेना खोंबा अमना पेना तावगी मौंग ओइदे हेक तौइ अकीफना मसादु तपना तपना लांगकोइ चेनकिवना खंगौदे मसा पुंबा तु ख्याउ चुंगी थंबाल तौरिबु थौदौदु उबदा माबु पोकपा लेखिद्रबा अपोकपना हैरंबदो निंगसिंगलई मखोइगे अवांग थंगबा माइकैदा हौरिबा ली अमदि हैबी मखोंगसिदा थासिरकपा अमदि पानखलकपा मतमदा लाई हेक हेक खुंदिनै अथेंबा अहिंगदा ली मखोंगसिदा लाइरम तिलमसु ओइबगा तत्तना मथि फोंगबा मतमनि वाफम असि निंगसिंगलुबदा मिनमांगदा उरिबा सिगा वखलना खंजिलुबदा अमुक हेना मसादु थकतख्रे थंबाल
ꯃꯈꯣꯡꯗꯨ ꯊꯥꯡꯕ ꯊꯣꯛꯇꯅ ꯆꯞ ꯂꯦꯞꯇꯨꯅ ꯂꯩ꯫ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯃꯍꯥꯛ ꯃꯁꯥꯗꯨ ꯍꯥꯏꯉꯝꯗ꯭ꯔꯦ꯫ ꯎꯇꯨꯕꯤꯒꯨꯝ ꯂꯦꯞꯇꯨꯅ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ꯫ ꯃꯥꯒꯤ ꯃꯤꯠꯃꯥꯡꯗ ꯂꯩꯔꯤꯕ ꯑꯅꯤꯗꯨ ꯃꯆꯤ ꯂꯦꯡꯗꯅ ꯑꯗꯨꯃꯛ ꯎꯏ꯫ ꯑꯗꯨꯕꯨ ꯊꯝꯕꯥꯜ ꯃꯤꯠꯀꯨꯞꯇꯅ ꯃꯐꯝꯗꯨꯗ ꯑꯍꯤꯡ ꯅꯣꯡꯁꯣꯏꯕ ꯐꯥꯎꯕ ꯂꯦꯞꯇꯨꯅ ꯂꯩꯕꯗꯤ ꯌꯥꯗꯕꯅꯤꯅ ꯊꯧꯅꯥ ꯑꯃꯒ ꯂꯣꯏꯅꯅ ꯍꯟꯅ ꯑꯃꯨꯛꯇ ꯌꯦꯡꯂꯝꯗꯅ ꯃꯌꯨꯝ ꯇꯥꯅ ꯂꯥꯛꯂꯤ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯃꯃꯥꯡ ꯊꯣꯡꯗꯨ ꯂꯣꯟꯁꯤꯜꯂꯒ ꯑꯐꯤꯡ ꯑꯐꯥꯏ ꯑꯣꯏꯅ ꯃꯥꯒꯤ ꯀꯥ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯏ꯫ ꯐꯃꯨꯡ ꯆꯪꯁꯤꯜꯂꯒ ꯃꯍꯥꯛ ꯃꯁꯥꯗꯨ ꯇꯨꯝꯊꯅꯕ ꯊꯧꯔꯥꯡ ꯇꯧꯏ꯫ ꯑꯗꯨꯕꯨ ꯇꯨꯝꯊꯧ ꯍꯥꯏꯕꯗꯤ ꯌꯥꯔꯝꯗꯦ꯫ ꯃꯃꯤꯠꯇ ꯁꯪꯁꯪ ꯎꯗꯨꯅꯇ ꯂꯩ꯫ ꯊꯝꯕꯥꯜ ꯃꯥꯒꯤ ꯅꯥꯞꯄꯗ ꯄꯦꯅꯥꯒꯤ ꯃꯈꯣꯜꯗꯨ ꯂꯦꯞꯄ ꯂꯩꯇꯅ ꯇꯥꯔꯤ꯫ ꯇꯥꯕ ꯉꯝꯗ꯭ꯔꯗꯨꯅ ꯅꯥꯀꯣꯡ ꯑꯅꯤꯗꯨ ꯃꯈꯨꯠ ꯑꯅꯤ ꯆꯪꯗꯨꯅ ꯃꯈꯣꯜꯗꯨ ꯇꯥꯗꯅꯕ ꯍꯥꯏꯗꯨꯅ ꯃꯅꯥꯗꯨ ꯃꯦꯟꯁꯤꯜꯂꯤ꯫ ꯑꯁꯨꯝꯅ ꯌꯥꯝꯅ ꯋꯥꯅ ꯄꯦꯅꯥ ꯃꯈꯣꯜꯗꯨ ꯇꯥꯗꯅꯕ ꯅꯥꯀꯣꯡꯗꯨ ꯃꯦꯟꯁꯤꯟꯕꯅ ꯃꯍꯥꯛ ꯇꯞꯅ ꯇꯞꯅ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯈꯤꯔꯝꯃꯤ꯫